Online Manipuri numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau Kotu na niyom kaina highway dagi sel khariba si state government na yengsindaba tarabadi October 9 dagi economic blockade chatharagani antam aina yadaba mawongda Committee of Tribal Unity Kotu na National Highway 2 lambida sathok chasin tawriba pochai puba trucks amadi highway checkpost singda maram chadana sel khaibagi thabak chathariba asi All Naga Traders Association Manipur Antam na yaningdaba phongdorakli niyom kaina kotu na lambi dagi sel khariba asi state government na yengsinduna lokhotpam thokpa thabak sing lokhataba tarbadi All Naga Traders Association Manipur Antam na October 9 gi ahing nungyai dagi National Highway 2 Senapati to Imphal lambi asi indefinite economic blockade chatharagani hairi darakpa update ta ukrul gi thodokta leikhidaba miyoi mari sukre khoisaunarba miyamna nongmai lakre Ngarang ayu ukrul district headquarter da laiba tangkhul khul anigi marakta lam wahauda unkhannarakpadagi nongmai kamnarakpagi thodokta taruk suba Manipur Rifles ki personnel ama yauna khunja ani sikhiba aduga tharaga punna leikidaba miyoi mari sukre loinana khunja singna ukrul police station da thomjilakhibaga loinana police station aduda thamba nongmai taraga nipan amadi maru kaya lakre hairi Thogdo asigi matangda press na phangba pawgi matung inna ngarang thokiba thogdo aduga mari leinana security force na kan section tharong lokhotpaga loinana district magistrate ki maikai dagi ukrul district pumna makta curfew thamjile haina miyamda lauthokpa challingai tanjada masing yamlaba khunja kaya ama ukrul district police station da thomjilakhibaga loinana nongmai amadi yamlaba maru sing adu lakhibani hairi paw sina khunja sing aduna carbine ani stay gun ama insas taruk 9mm ki pistol nipan SLR amma AK-47 की राइफल अहम AK-47 की काप यारिबा नोंगमई मरु चामग मरफु इंचार्ज राइफल्स मरु चहुम गनिफु कार्बान की मरु चनियांखई 9mm की मरु चनी अमदी SLR की मरु तारा पुदुन चटखिबनी हारी थगु अदुगा मरी लेनना उकुल डिस्ट्रिक्ट पुलिस ना केस अमा लोखतुना थिजिन हमजिन बगी थबक अकन ममोंग द चथखरे अदुम ओइनमक हौजिक फावगी ओइना थगदो अदुदा चेनाबा मियोय अमता फाबगी पाउदी लेट्री हारी Panbayay ngarang ayukpung nipan makhairom tarakpa aduaida Gandhi Jayanti ki thoronga mari lenana ukrul town da laiba Punjab National Bank ki area da hungbung thaiso student sing amadi khunja singa sut sengbagi thabak chathaki adubu hairiba mafam asi matam kaya gi mamang dagi yetnaba mafam ni haiduna hunful village ki khunja singna thoraktuna lemna bahaibadagi maikai ani gi marakta mungna bahurakhibani paw adu tabadagi ukrul village amadi security force ki maikai dagi irang adu control tawnaba honaki adubu ayuk Pung tara makhairom tabada khud thongnaba adu henjilakpaga loinana maikai anida nongmai kamna rikhibani nongmai kamna badu da miyoi ahum leikhidabani aduga kharana aso apan nangkhibani asokpa sing adu ukrul district hospital da pukhatuna laika nakhibani amarom da thokliba thogdo asi yenglaga district magistrate ukrul na pamdaba thodok sing makha ta na thoktana balokhotpa section thorangi saruk ama oina ngarang ayuk pung mapan makhai dagi hoduna curfew gi athing mathamjin khibaga loinana district asida board ben da su khudak tagi ben Tauksinduna thamlibani loinana hojik makha taba thoaningdaba thodok thoktanaba security force na akan mamongda ngak senbagi thabak paikhali haidi makha tarakpa update asidi editorial column dagi lakhotjarake thauna fana khangan fam thokpagi matam oire lamdam asida lairiba civil society organization singda natana state asigi mapalamda lairiba CSO loinana Malemgi leiba kayada lairiba maitai singna tha tara tare suraklaba Manipur thokliba langi irangi maramda Khanaba yaba khanaraga India lengak amadi Manipur lengak na lana si loishindana makha chatha handuna laibagi maramda Malemgi leiba kayada khangan bagi thabak chathariba asina maram oiraga Manipur gi hojik oiriba fibam asibu khangbi balaiba khara yauraklabadi chahi ani farakadaroba lana sigi waroishin Langnaba poram yala kadra khali Nakalamarom da India lenga ki thawong singbu Manipur gi helawmi singna penda bagi ningdol pombagi changdi nongmagi hengalakpagum tawri asok yamna thamoi kaina khangna ringai chairakta nupa macha anina kuki singna fazilaga makhoi gi apamba piyu nakhoi gi mi pi gi haibagi charba wathok amuk lagli hauji kuki singna maitai singda tawriba aranma thawong sing asimak malemgi miyamna terrorist ki thawong ni haroidabagi maram leite khali adubu Malemgi terrorist sing maru fangna muthat kadabani haina lawa yarba leibak ama oiriba Indiana kari maramgi terrorist ki thawong chathare khanglaba kuki sing asi terrorist ni haina laukthokna khanglaga leiribano haiba wahang kayamuk state asigi maikai kayadagi miyamna hangnaduna lehalibano haibasini aduga India lengana kuki militant singna sugi ground rule thugaire khangna kari maramgi ground rule thugaibagi charak pidana atamnana maitai singda landaba lehandribano haiba wahang asi Kari maramgi numit chamanga ni hena hanghanduna lairibano haibasina maram oiraga
ꯈꯥꯡꯉꯝꯗ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ UNOꯗ ꯋꯥꯀꯠꯄ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯕꯨ ꯀꯟꯕꯤꯔꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗꯒꯤ UNOꯗ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯣꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯊꯥ 13 ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯥꯟꯕ ꯇꯧꯕ, ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯁꯨ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯊꯕꯛ ꯊꯤꯟꯊꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯇ ꯊꯧꯅꯥ ꯐꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯗ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯊꯥ 13 ꯆꯠꯊꯔꯛꯄꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯇꯩ ꯃꯆꯥ 2 ꯐꯥꯔꯒ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯐꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯋꯥꯐꯝ ꯊꯝꯂꯕ ꯐꯥꯎꯕꯗ ꯃꯊꯧꯅꯥ ꯐꯨꯗꯣꯛꯄꯒꯤ ꯊꯧꯑꯣꯡ ꯎꯔꯛꯇꯕꯗꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯗ ꯀꯨꯀꯤꯁꯤꯡꯒꯤ ꯑꯔꯥꯟꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅꯤ ꯍꯥꯏꯅ ꯑꯊꯨꯕꯗ ꯂꯥꯎꯊꯣꯛꯍꯟꯅꯅꯕ ꯊꯧꯅꯥ ꯐꯅ ꯈꯪꯍꯟꯐꯝ ꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯦ꯫